Imphal gi Palace compound laiba Kangjebungda Hata Kangjebungda chathariba sangai kumai pangtokfam gi kha thangba corner da Kangjebung asigi mapanda laiba transformer da electric short circuit oirakpadagi miyamni painakre. Directorate of Economics and Statistics na Department na chayet na ba laiba wakham amada opinion poll pangthoklibagi damag Department asigi Deputy Director suspend tawkre. Ngasi Manipur Sangai Festival Inglising aniga kunithoi gini janba numita festival asigi maru aiba venue ama oriba Imphal gi Hata Kangjebungda mapalam amadi lamdam asigi pothok sing yoliba stall sing da miyamna yamna pamna pochai kya lengke. Taramathoi shuba Sangai Festival gi saruk am oina ngasi Mount the Cherry Blossom Cum Flower Festival Mount the Park undokre lamdam asigi miyamna festival asigi saruk yabi hain akdol tawakle. Tha asigi tang tarada Geneva da 4th cycle of the Universal Periodic Review UPR gi makhada pangthokhiba UN Human Rights Council gi mifamda India gi human rights ki figam review tawkre. Amadi Assam Meghalaya State anigi ngamkhai oiriba West Karbi Anglong District da Assam Police amadi Forest Personnel singna dongmaina kapada Meghalaya gi miyoi mari laikidre kaya amana asok apan nangkre. IS News biring tabiriba khwaipam namakpu JUSHY ASEM taramna okchari. COVID-19 dagi ngakthoknaba khuttoin hambiyu, hand sanitizer sizinabiyu, mask upiyu, fit taruki distance thambiyu, yariba makai vaccine dose na kapthokpiyu. Section bana pumnamaki yaifabani hauzik pau sandokna pizari. Imphal gi Palace compound laiba Hata Kangjebungda chathariba sangai kumhai pangtokfam gi kha thangba corner da Kangjebung asigi mapanda laiba transformer da short circuit thoglakpadagi miyam ngaihak mipainarude. Adum oinamak MSPDCL amadi Manipur Fire Service ki kangbu laktuna matam chana kalhobadagi maihog langpok chawna thokadabadagi kanba ngamki. Thogdok aduna maram oiraga stall singda maihog langpok thokpagi pau lekhide. Ngasi numidang pung nipan taramdaida thokiba thodok aduna maram oiraga sangai kumhai chathariba Hata Kangjebungda atenba matamgi oina mai mutluraba matung mut makhatana asoi angam yauduna kumhai makha chathaki. Directorate of Economics and Statistics na Department chayet na balaiba wafam amada opinion poll pangthoklaba matungda November 19 da notice thoktuna Haukiba November kunda pauchi amada hapkiba adugi matangda Chief Minister Nongthomam Biren na nungnangba phongdorakle. Hariba opinion asiga mari lenana department ka tanaramdana opinion poll adu chathakibani hairi. Hiram asiga mari lenana state lengang opinion poll asi cancel tobagalunina masida chenari ba Directorate of Economics and Statistics ki Deputy Director Rajkumar Diren Sanabu mathau ningthina tawdabagi maralda suspend tawkre. Lenga ki official singna lamdam asigi sensitive oiba wafamda wakal kantharaga thabak tawbinaba CM na pukning chingsilakli panba yabadi Scheduled Tribe Demand Committee Manipur STDM na ngarang maitei miteibu ST lista channaba taliba dabi asida opinion poll lawba haibasi yaningde loinina confirm asi handokpiu haina phongdokibani. Ngasi Manipur Sangai Festival Inglising aniga kunithoi gi ni janba numita festival asigi maru aiba venue ama oriba Imphal gi Palace compound manungda leiba Hata Kangjebungda makhal mathel kaya gi entertainment program kaya pangthokre loinena mina chona tinkre child labor na chingbagi matangda nokfadegi artist singna miyamda awareness piba placing su utki awareness program asi Manipur State Legal Services Authority na sinduna pangthokibani. Mapalam amadi lamdam asigi pothok sing yoliba stall singda miyamna yamna pamna poche kaya lengnaki. Tongan ba stall famba miyoi kaya na kumhai asigi matangda Iscom da mot kaya thamnarakli. COVID-19 pandemic na jahi ani letlurab matungda Manipur da yamna khawrang na ngainari ba Sangai Festival ngarang November gi tang 19 digi hauraga pangthok pa hore ngasi ena leijari ba mafam asi Hata Kangjebungda ni ngasi nini chanban namit asada kayam yamna mi ta lai ya rai taw ngai cha re amu hongni sing amu khai e ba ko ada mi na cha ba ga si chen da ba asina sing ba sing se
masibu chai asikom da sisina masibu chai le kumbu ha kumbu da ko da na pa ko Jesus kawai mali hawa tu Jesus je. Ay lagi pot amal lagi na yung Muhammad. Kung matagi. Song giming na kari. Jerry kawai. Jerry. Jerry na kay dito. Ay tarong nagi. Tarong ni kay product na lagi rami sa may rapot sila. Mo'y chahau se chai toge na chahau buja se. Handaki sangai festival lama lakpasi tasena mayam da suyam nungai bam phawrong ngani ngasai yang kui na khoi se lockdown manung da lairuraga sumaina opportunity am phanga pase akoi pot puja display to bagi anuba product na marak research to mayam da ut bagi mayam ga interaction to bagi opportunity se am nungai ba opportunity ni hozik pudi ngarang da hodang ai ri banina mi koi changak pasing se anaba yengba lakpo oina tauri aduna pot yam kan leibadi nate but mayam se khanga chakramnina kadai da kari lege khanga banina laiba akoi ka hata hayeng hangchit kumbadi pot khara ge hena set kadara hai bagi expectation amadane do tasena po yon bakak ta sunate koi se phami se di koi manipur gi product kari leige habada mayam do uchaning bagi adugu mapande laiba mi sen so khangjana ba haidana koi manipur da si sari bore smai puthok pore hada mi kayam thabak pi dige habadu ko adugu opportunity to ne koi luxury se di tasena pot yo laga se yam kan heta kana gani habade nate अच्छा मैनेजमेंट है बहुत सिक्योरिटी है ऐसा लगता है बहुत बेस्ट हो रहा है ये मफम ऑल इंडिया तवे हाइतारे ऑल इंडिया मफम लोइन तवे अदुगा अखोइगी ख्वाइदगी मरुइबा प्रॉब्लम जे ट्रांसपोर्ट से याम प्रॉब्लम ओइबा असिगी मसा पोलोसिपि मसा जे असिना कोइ जनी बक थाजैबा अदुगा खितंग वांगबजिना चहुम याखे मांगा योनजिरां खाली योनद्रि तांगनि मंबदो मेलानी ने मिने सुम तांगे हाइबदो खोजु नुंगाइ जदेबा अन कोइ तांगदेबा कसु Yes, I am Egyptian and I used to come this exhibition for the last 5 years. I have been here 5 years ago also. Hawdokpagi thoram aduda chief guest oina Hianglam Kendra gi MLA Dr. Radhesham Yumnamna Sarugyaki guest of honor oina Karong Kendra gi MLA J Kumusa amadi special guest oina Senapati District ki Zonal Director Dr. N Muniz ICCR North East Ministry of External Affairs Senapati District ki Commissioner Mahesh Chowdhury na Sarugyaki Numit humni chupna pangthokadaba Cherry Blossom Cum Flower Festival asigi hawdokpagi numit asida Maida Satpa Ningthiraba Cherry Laising Miyamda Uhanbaga Lunena Tongan ba Nat ki oiba isay jagoi singsu utki Kumhay asi yengba lakpa myoy singna Iscom da fongdorakibada Jingtam amato oiba wakhalonga lunena Nungsi sanana hingminabagi pandamda lengak asina sangay festival asi mafam kayada pangthokli Lamdam asigi miyamna festival asida sarugyabiyu haiba wafam tamlaki It's so wonderful. I've been trying to come here for 2 years, but either COVID or we were not there, and I came back from leave early so that I could attend this festival today. I saw the dances, I saw the program, I saw the flowers, we saw the cherry blossom lane. That's what it's all about. And now I'm going to go and try the food. I feel this is something we need to promote more because we've been killing our environment, and it's so nice to see people. Tha asigi tang tarada Genevada fourth cycle of the Universal Periodic Review UPR gi makhada pangthokiba UN Human Rights Council gi mifamda India gi Human Rights ki fibam review tawkhre hiram asiga mari lenana ngasi Imphal gi kwa kaithel thiam lekai da leiba HRA gi office da paw gi mifam ama pangthoki state chamaga kunthra gi member na puthokpa minority community amadi musilaklaba furuf gender based violence civil society ki freedom human rights defenders ngak senba amadi custody da torture tawba yauna recommendation chahum kunthra mapan gi matangda review pangthoki hari awang nongpok state ki civil society gi maikai dagi human rights alert HRA bablu loitongbam international peace and social advancement ipsa gi khuraizam athauba amadi JETO indigenous forum gi C lalre ruitana review mifam aduda sarugyaki Indiana signed the ILO Convention 107 in the 107 the indigenous people things mainstream the pusal ohibane. Aduga 1989 gi ILO Convention 169 the high city indigenous people say mainstream the purakado natte indigenous people ga state ka se equal partner
Universal Periodic Review UPR gi ani shuba amadi ahum suba cycle da tawkibagum pangthokkiba fourth cycle aduda Civil Society Coalition on Human Rights Manipur amadi the United Nations CACHR na stakeholders singi oiba report submit tawki loinana saruk yakiba leibak mangana apspa gi matangda wafam pukhatki mifam aduda laukiba recommendation sing India lengak na lumna logani haina khali haina awang nongpuk state singi CSO singna fongdoki. This is ma'am like then India government also more give a response. Me to that do ma'am the P. Say for example, when I ask for imatang da more give a more the sumo in the high see PS wise is a quite time of for how Manipur so quite the same as you know, Nagaland they love to a do to a hiding. Anna hiding pochi, I quite not palm universal declaration have to say. Leba Kudimona Madu achieved on another Madu Pandam Kamaga. Agi policy lewa ki law kuni masu loi semna duni India so du ye naga semna da Assam amadi Meghalaya state anigi ngamkhai oiriba West Karbi Anglong district ta numit kharenigi mamangdagi ngamkhai gi wahauda ungkhat aduna lakraba matungda Assam police amadi forest personnel singna ngasi ayuk nongmaina kapada Meghalaya gi miyoi mari lekidre kaya amana asok apan nangkhre hairi thaudok adugi matung ina fibam phagalaktriba phauba Assam gi miyam Meghalaya da chatpada athingba thamkibaga loinena makhal khudingmakki gari amatta Meghalaya da changbada Assam gi Jorabata Assam police na athingba thamkre pau amagi matung ina ngasi ayuk pung ahum tabada Assam gi West Karbi Anglong district ki Moikrang dagi upuba truck ama lakhi truck adu khamna hotnabada mafam adu dagi nanthoktu na chen khinaba hotnabada forest ki personal kangbu amana tire da nongmaina kaptuna puncture ohelaba matung fakhi thaudok adugi matangda pau fangbadagi Assam police ki kangbu amana ayuk pung manga tabada mafam aduda changsilubada Meghalaya romdagi masing yamlaba khulai paiba miyoi kayana Assam police amadi forest personnel ki kangbu adu gerau tawki hari thaudok thokfamda Assam police ki kangbu ama changsinduna thaudok adugi matangda thijin ba hokre hari thaudok asiga mari lenina Meghalaya gi arts and culture gi minister in charge Sanbor Sulaina Assam gi chief minister Himanta Biswada aiba cheol ama thaduna Assam police ki ka henba thawong adugi matangda pendaba amadi yaningdaba fongdokre hairi District Health Society Kakching na sinduna World Diabetes Day Observation ing lising aniga kunitoy gi thoram ngasi CMO office Kakching gi complex sa pangthokre Education to Protect haiba theme da pangthokkiba ngasi gi World Diabetes Day gi thoram aduda Kakching AC ki MLA Mayanglambam Rameshwar na athoiba mithung CMO Kakching Dr. T.H. Rajena Thaurammapu loinena CHC Kakching gi MO in charge Dr. Y. Nandona akhanaba mithung oina sarugyaki Thoram aduda CHC Kakching da diabetes ki treatment jathariba ahal oiraba oirebi miyoi marida diabetes ki hidak sing khudol tamki loinena diabetes na naraba singda lem na test tawbagi khudong chabasu piki thoram aduda athoiba mithungi warol piraduna MLA Mayanglambam Rameshwar na fongdokibada Kakching CHC asi district hospital gi thakta upgrade tawre haina cabinet na decision lokre maduna maram oiraga district hospital gi thakta semgatnaba lupa crore Homfu manga gi project ama semduna ministry da thakibagi matung ina DPR semduna National Health Mission gi additional plan da haptuna sanction tawbiragani haina reply lakle athubada Kakching district da achauba hospital ama leiragani haiki MLA na makata na haikibada infrastructure lerabasu aikoina maru oina thengnariba asi health sector da manpower watpa amadi manpower leina health sector da mathau tawriba singna masagi mathau fazana tawdaba asini Health sector asi khwaidagi maru aiba miyoibagi punsiga mari lenaba migi thawai kangadoribani sector amani maram asina thamoi sengna discipline yauna thabak tominasi aigi maikaidagi su awat apa khudimak lawmaker ama oina tawba yaba thabak sing tawgani haiki से पेपर अमा सेमगा दिल्ली दा थारगा अखोइना दिल्ली की यूनियन मिनिस्टर ऑफ हेल्थ उनरबा मतुंगदा मखोइगी ऑफिसर सिंगला कन्ना अखोइना चेला गांदा कक्चिंग केंद्र दा 65 करोड़ की डिस्ट्रिक्ट हॉस्पिटल साननबा प्रोजेक्ट अमा थागलोना थागला गांदा मिनिस्ट्री ना डीपीआर सेमो डिटेल प्रोजेक्ट रिपोर्ट सेमो दुगा मथंगी 2022-23 की प्लान एडिशनल अखोइगी हापदुदा नेशनल रूरल हेल्थ मिशन दुदा हापोदोइदे अदुम सैंक्शन तौबिरनिना ngarang nam chima lae aduna
Directorate of Health Services and National Health Mission Manipur na sinduna ngasi Jenims Hospital Lecture Hall-da Preventing Antimicrobial Resistance Together haiba theme-da amadi Antimicrobial Handle with Care haiba slogan ga loinana World Antimicrobial Awareness Week pangthokre. Thorom aduda Health and Family Welfare Minister Dr. Sapam Ranjan Singh, Health Services Manipur gi Managing Director Dr. Khoirom Sasikumar Mangang, National Health Mission Manipur gi State Mission Director Dr. Somorjit Ningombam, Veterinary and AHS Services Manipur gi Director Dr. N.C. Ibotombi Singh amadi JNIMS Porompat ki Director Professor L. Devin Singh na thorom gi athoiba Mithunglen Singh oina saruk yaki. Thorom aduga mari lenana Dr. Sapam Ranjan Singh na thorom mapugi warol piraduna hai maihorol dagi ipa ipu Singh na hidak oina sizinaraklaba aikhoigi leijariba mana masing sing asi fagatnaba hotnaduna Ayush Medicine bu mapangal kankhatnaba loinana afaba samas ama oinaba hotnaba haibasi tangai fadabani haina fongdokhi. Mahakna makha taraduna hai ngasigi slogan asi yamna maru oi WHO na mayamda awareness piba matam oire haibagi pandamda prithivigi oina ayamba palan tawnari. Technology saukhalaiba khuding medical profession su saukhalai internet ta isana laying zabagi satnabi asi yamna kanna chatnarakle. Self prescription asi yamna asoibani doctor tanabiduna aikhoina nariba leina adu karino khangdoklaba matung doctor singna pirakliba hidak sing adu dosuna saba haiba tangai fade dosuna sadrabadi anaba adu mapung fana faba ngamdabasu kayani haiki. Loisilakpada mahakna makha taraduna hai leiriba farmer singdasu aikhoi mioibana sabada soktanaba maongda makhoibu takpi tambiba natraga awareness piba mathau tabra haina khali aikhoina chariba sing asida chairiba har sing aduna hakjangda kayam sokhali haibasi isana khanthaba matam oire future generation gi khalaga isa fana leiba tangai fadi haina su fongdokhi. Professionals at the grassroots PHSC level data same as Kanada my geographical location nataga akoina kamaina distribution health care koi laina ki distribution di kamaina legi kamaina sigi jagas the emphasis piraga phadra karamba jaga da kilo da udon ha ka bai yam toina meeting khangma through a very systematic approach aman tauna na bi namu ka koi honazari sigi Indo-Myanmar border town Moregi PHC da free cardiac health camp ama pangthokre ngasi Indo-Myanmar border town More Primary Health Center PHC da pangthokiba camp adu Imphal Heart Institute IHI amadi MET University Noida Uttar Pradesh DPT NER BPMC 2 na punna sinduna pangthokibani. Camp adu da Dr. Arambam Athauba Singh MS MCH Chief Cardiac Surgeon and Director Imphal Heart Institute IHI Dr. Haridas Senior MO IHI Dr. Hais Jessica MO Imphal Heart Institute Dr. Akoijam Bisorjit Singh DNB Medicine Consultant amadi Professor Rajiv Janardhanan Principal Investigator MET University na sarugyaki. Ngasi ayuk mapandagi nungthilgi pung ani fauba chathakiba health camp aduda More block ki manung chana leiba asa workers sing na chawna mateng bangki. Ngasi pangthokiba free cardiac health camp asida heart ki anaba leiba jingnaba More ki miyoi kayada free health camp asida layeng balaki. Yumthangnariba Myanmar gi Tamu town da miyoi kayana su layeng bagi khudong chaba fangki. Ngasi pangthokiba free cardiac health camp asiga mari lenana Dr. Arambam Athauba Singh na Chief Cardiac Surgeon and Director Imphal Heart Institute IHI na Malemgi oina miyoi crore ani heart attack tauba thengnari. Laina asi matam chana layeng haurabadi sada marfu kalhauba yai mahakna makhatan haikibada COVID matam loikrabanina haujikti laina asi layeng nabagi damak Manipur gi mafam kayada chatuna cardiac health camp sing pangthoktuna laina asi layeng bagi thabak haure yamna laiba maongda heart ki laina nare haina khange hairabadi lamjen chenba amasung yumgi siri kaba matamda sor honba warakpa amasung thabak naba yarakpa taragadi chada nifu chingnaningai oire athubada heart ki doctor singda tanaduna layeng chathabiyu haina makhatana fungdoki.
Manipurda haukiba pung kunmari da mioi ama COVID positive oiba thengnakibaga loinina positive oibagi chang sada sino dasmik mapan oiki. Active case masing taramatoi leiri. COVID command control room dagi thadorakpa report ki matung ina laiset aseg mioi ama tanaba fagatpa thengnakide. Fagalakpagi chang sada mari futara nipan dasmik mari tarukta lengdana leiri. Manipurda ngasi faubada punna mioi lak tara taruk lising homfunitoi chani tara manga COVID test taubagi manungda COVID positive oikiba mioi punna lakama lising kuntrama panchama pantara nitoi sukre. Laiset asina maram oirega mioi leitaba yakhide. Amadi lamdam asida laiset asina maram oirega leikidaba apunba migi masing lising ani chamaga nifuma panda leiri. Haukiba pung kunmari da India da nongna mioi chani mari futara mari COVID positive oire leikidaba migi masing mangani. Fagalapagi changsada mari futara nipan dasmik nipan sino oiri. Apunba confirm case na koti mari lagni futaruk lising homfuma panchatre tara manga yokre. Active case na lising taruk chani supna mapanda hantarakle. Laina asina maram oirega leikidaba migi masing lak manga lising kuntra chamnga mari futara mathoi ni. Laina asida ginaba faduna discharge taukiba migi masing na koti mari lagni fumathoi lising kuntra ni thoi chama pantara manga ni. Laina asida gingak thoknaba vaccine kaptokiba apunba migi masing na koti chani tara mapan lag marfu taruk henkre. Malem gi oina COVID laichana khwaidigi hena sokalaba lebak singi manungda USA na ahanba India na anisubada amadi France na humsubada leidi. Awang nongpok state gi oina Assam na ahanba Mizoram na anisuba amadi Manipur na humsubada leidi. Chahi khudingi class 11 amasung 12 exam thanabagi damak form fill up tawbada school singna ka hena selfam lobagi thawong chatharakpa kya thengnabadagi akhanaba desam gi team ama semduna yingsinuna lakpa kalunina ahenba senfam logdanaba amadi lauramba sing amuk hana mahiroi singda handok hanbagi khongthang mahiroi lup asina paikhatuna lakli loinana chahi gi oinasu council na lepa senfam dagi ka hena logdanaba school authority da desam na khangalakli Council na lepa senfam dagi maram chadana hengatna loksin lamba thoklabadi mahiroi sing dagi school authority na lut tawbani haina desam na logani loinana madugumba thawong tawdanabasu desam na khongthang paikhatkani pre council examination da mai paktraba mahiroi sing da khudong chaba logduna maram chadaba fine na chingba thigadabani haibana chingba ki handuna fine thidrabadi council gi examination da admit card piroi haibad asina chingba thawong sing amata tawduna basu khangalakli desamna lairaba mahiroi singi yenglaga thamjariba asigumba wafam asi pumnamakna saugatpiu school authority nasu ikai khumnabiu haina secretary education and academic affairs desam mayai loisangna thokpa cherol amana phongdorakli Thoubal district ki manung chana leiba lilong haurebi leira bakhong primary madrasa school da Pangal Students Organization PSO Manipur na chatuna yingsilubada angakpa fibam amada leiramle hairi. Class 1 dagi 5 fauba leiriba school asida mahiroi humdra manga na mahi tamliba school asida supnagi classroom ani khak leiduna oza ahum khakna lairik takli. Leiriba classroom ani lokhatpa yadaba fibamda leibagaloinena oza singi staff room amata leiba thengnarakide haina mahiroi lup asigi publicity secretary thokpa cherol amana hairi. Lengakna media da toina school fagalhan si haina laurabasu ahongba amata leitri lengakna afaba system kaya semlabasu system adubu chalainaba mathau taba machak ningthina leitrabadi kaidonungda chakhatpa ngamloi media da khak lauba amadi loisang asina supnagi table da famlaga thabak loisinbagi mahuta survey chatuna awat apa yengsinuna ahoba leiriba singsi mensillaga lamdam asida afaba education system ama puraknaba hotnabiyu haina cherol aduna makha tarakli IGAR South ki Makhada Khuga Battalion Assam Rifles na sinduna ngasi Churachandpur District ki Songdai Village da leiba EBC School da medical camp ama pangthokre camp aduda mafam adugi mahiroi kunmanga na sarugya ki bagalunina machi oiba chinja ki matangda Assam Rifles ki medical staff singna sugain taki hairi Loktak Battalion Assam Rifles na sinduna Bisnupur District ki manung chana leiba Kumbi amadi Komla Khongda ngarang FIFA World Cup English aniga kunithoi miyamda paksana yenghanke Hairiba aduda khunza marfu manga romna World Cup adu meeting taduna Assam Rifles puthagat pa phongdokhi hairi mamang thagi tang 19 dagi hauraga more battalion Assam Rifles na more da leiba battalion headquarters da pangtokhiba training program asida punna naha kuntaruk na sarugyaduna agnipat scheme gi makhada naha sing armed forces da changnaba training piri hairi
Nakal amaromda Loktak Battalion Assam Rifles na Bisnupur District ki Fuvaladagi Lil na chiklaba misak amada life-saving medical assistant Phanghankre haina IZAR South na thokpa Cheryl amana hairi. Laurok pantha loreba matung laufam hanghandana thamduna asangba labuk ohenduna chinjakta mipal tangdana setmitlon fagadhanbada kharada oirebasu mateng pangnabagi wakhalonda hairoki apunba lomi loop ama oiriba United Progressive Farmers Association UPFA hairok na sinuna ICAR New Delhi gi meeting makhada Krisi Vigyan Kendra Thoubal Department of Agriculture Government of Manipur ga khusamnaduna hairok part 2 Chingdong Pokta Zero Tillage Mustard Cultivation haiba hiramda nomagi oiba training program ama pangthokre. Training program aduda KVK Thoubal gi subject matter specialist agronomy na marakpam tomba na expert oiduna training program aduda laumi singda mamutta na takpi tambike. Training aduda laumi yangkhairom sarugyaki haina United Progressive Farmers Association hairok UPFA gi co-convener Sinthangamba Laishramna Fongdorakle. Headquarters 22 Sector Assam Rifles Amadi Inspector General of Assam Rifles Iski Thausil Makada None Battalion Assam Rifles na Sinduna ex-servicemen Singa Kananina Bagi Thoram Amangasi Kaupum Village ki El Kuno Village da Pangtokre. Hariba Thoram Adu Lamdam Asigi Manung Hanjina Leiba Mafam Singda Leiriba ex-servicemen Singna Mayok Nariba Kudong Chadaba Singi Matangda Pangtokpa Mifam ni Hairi. Mifam aduda Central Government amadi Headquarters singna piriba Welfare Scheme amadi Policies kayagi matangda khanganke. Loina na ex-servicemen singna fongdok ningba wafam lerebasu none battalion da khanghanduna pangba yaba mateng panggani haina sarugyakiba officer singna fongdoki hairi. Manipur Maitei Pangal Laktaki Ima Laibak Kangleipaki Chanura Ama Oina Lamdam Asigi Tongan ba Hiram Kayada Achoba Thauga Yaduna Aikhoi Pumnamaki Marakta Matam Sangna Social Activist Ama Oina Larakibi Kunai Asigi Damak Kathokpagarinana Achoba Thaudang Kaya Lauduna Laibaki Thaudo Kayada Mangzil Thadna Chenbirambi Miyamna Imagi Mingthol Piduna Ikai Khumnaribi K3 Chandamda Leibi All Manipur Muslim Women Development Organization AMMWDO gi President gi Thausu Puribi Sitara Begum na lekhidabada Manipur Muslim Welfare Organization MMWO na thaboi sokna nungaitaba fongdorakle. Mapu mahaki khuya khada Janatul Firdosta thambiba oresanu haina Mapuda thaunizabaga lunena imung manung gi awabada sarugyari haina Manipur Muslim Welfare Organization gi General Secretary Khulaifam Wahid Wadia Hassan Thadorakpa Cherul Amana Pauzalakli. Hauzik Pagumar Thana den break ma thamsari. Pujarakle Mahindra Company amadi Holland Country gi IZ Company ga punna tissue culture tawjaraga puthokpa alu chara asengba alu chara amana alu kg ama henba pothok leiraba alu chara pujarakle sahi tare chupna miyam gi seva tawduna laklaba Machelba Agro Mahindra Tractor Malum Bazar da ngasi mangleng thokpiraklo adongi darkar oiba alu chara lobi horo thabi horo Ima ibema khunthok hanbi amadi ipai bungo thangsing wining thau anigi sahi gi sanu katpagi paujel lakliba November gi tang kunmanga poinu gi nini panba irai numita ima ibema khunthok hanbi amadi ipai bungo thangsing wining thau anigi sahi gi sanu katpa numit thokle thoramasida ima amadi ipagi macha manai khwai khibikna saruk yabiranaba nolukchadi thoram pareng laigi thoram hoba ayu pung tere makhai chanu katpagi matam ayu pung tara mathoi luklen phaminaba nungthil pung tara nithoi makhai paujen jaliba ima ibema khunthok hanbi thogal maruk DM University Campus Thangweban Imphal Break matung na mayambo taram ongsari makataba pau pizari International Sumang Lila Festival in Lising Aniga Kunitoy Thoram ngasi Imphal gi Palace Compound Leiba Iboyayma Sumang Lila Sanglenda Hudokre Hudopagi Thoram aduda Rajya Sabha gi MP Sana Jawba Laisemba Manipur University of Culture gi Vice Chancellor Professor P Gunindro Manipur State Cooperative Union gi Chairman L Tom Pisak amadi Manipur State Sumang Lila Council gi President M Purima Sina maru oiba mithung sing oina sarugyaki ngasi hudokpa numita lila kaya sub miyamda utki
Sangai kumhai ki saruk am oina Manipur lenga ka kusamnaduna sahitya thokpang lupna pangthokadawriba Imphal Literature Festival ki saruk ama oina ahanba oina lup asina kay bulamjawda leiba Environmental Social Reformation and Sangai Protection Forum da Sangai Award piragani haina lup asigi secretary na thokpa cherol amana hairi Sangai bu ngak sen baga loinena mutkidana ba hotnabada achoba thodang lawduna lakliba forum asigi thabak thorambu sakhangba oina Mana asi pibani mana asida sel oina lupa lising tara kalonina citation ama yauri hairi. Sana bagi pau pizari. FIFA World Cup ki ngasi humni chanba dumita Saudi Arabia amadi Argentina ani ki marakta sanakiba match ta Saudi Arabia na Argentina bu ani amada maithiba pikre. Pangthokliba World Cup asigi final match su Sanagadawriba Qatargi Lusail Stadium da sanakiba match aduda Argentina gi oina amata ngairaba goal adu Lionel Messi na chanba ngamki. Ngasi atopa match amadana Denmark amadi Tunisia ani Al Raizan Stadium da sanagadawri. Ahum suba match da Mexico amadi Poland anina Doha gi Stadium 974 da lamba thengnagadawri. Manipur Horse Riding and Polo Association na sinduna ngasi mapal kangjibungda mapalamgi team aniga loinana India gi team ahum puna team manga na sarug yaraga taramari suba Manipur Polo International hodokre tournament asi hodopagi thoramda Manipur gi Chief Minister and Biren Chief Guest YAS Minister Govindas Konthauzam na President amadi Veterinary and Animal Husbandry Minister Kasim Basum amadi Manitko gi Chairperson K Robindro na Guest of Honor oina sarug yaki Haudopagi thoramga mari lenina tournament asida sarugyariba team singna Mars pass satuna salami piki lenina nat ki oiba cultural program su utki Chief Minister and Birena Chief Guest ki warol piraduna International Polo Tournament asi sarugyaba lakliba international amadi national team singda yaifa paujel pibaga lenina Manipur polo masana asi asengba polo gi sagol poni ka sanai India gi piklaba state ama oriba Manipur asidagi haukiba masana asi mafam ahum haibadi mapal kangjebung kangla manung kangjebung amadi hapta kangjebung da sanaduna lakibani haina fongdoki Tournament asigi haudopagi match da United Kingdom na Indian Navy bu panjal tarataruk sinoda maithiba piduna ahanba mai pakpagi firal haigatki All Manipur Horse Riding and Polo Association na sinduna team tara mari na sarug yaraga knockout basis ta tha asigi tara nipandagi hauraga Kangla manung kangjibungda chatharagliba ahanba Chief Minister Sagol Kangjei Championship ki ngasi sanakiba quarter final match amada Manipur Police Polo team na Gripsa Naurimthongbu Panjal Nifumathoi mari da maithiba pikre atopa quarter final match amada na 10 tha Polo Club na Laman Sagol Club Iroi Semba bu Panjal tarataruk mapanda maithiba pikre. Hayeng nungthilpung ama tabada championship asigi aroiba quarter final match Ikop Ningthau Sagol Kangjei amadi Paradise Polo Club Wangkhaiga sanaragani. Manipur Cricket Association sinduna tha asigi taramapandagi team manga na sarug yaraga PTRC Patsoi Part 4 gi ground da chatharagliba ahanba MNCA Women's Under 19 One-Day Trophy ki ngasi sanakiba match da thau thangmaiban na Force Khetrigau Buran Chani Yankhai manga maithiba pikre match asida Force na toss ngamlaba field khanduna ahanba innings ball langki innings asida thau na batting da over kuntra manga laukibada wicket manga turaga run chahum homfu lauki match asigi ani shuba innings ta Force na batting da over kunmariga ball ahumda wicket loina makturaga run chamaga supna manga lauduna match asi maithiki match asida thau thangmai bangi batsman bi Saternity na ball chamaga supna tarukta run chamaga homfu humdoi lauduna women of the match ki title lauki hayeng AKSDO khangabok amadi PTCC patsoi mayok naragani COVID laichat na sahi ani lebraba matungda ngarangdagi hauduna tongan mafam kayada chatharagliba sangai festival gi saruk ama oina ngasi khuma lampak sports complex ta Manipur Mountaineering and Trekking Association na semgatpa mini adventure tourism complex
YAS Minister Govindas Konthausamna hangdokre. Complex asi hangdopagi thoramda Youth Affairs and Sports ki Director Fulen Maitei MCS na Guest of Honor oikibagalunina. Manipur Mountaineering and Trekking Association ki President Dr. L. Surjit na President oina saruyaki. Thoram asiga mari lenana MMTA ki volunteers sing na demonstration kaya su utki. Sacrifice and dedication. Akoi sports asi ona pukat pira ineba. Sarkana at least effort from the government. Asi ona pukat pira kana hojikshina leadership pamak padagi. Adagi kari pam magino khangde. Akoi na pam mada ode akoi isa sanaroi sing semba si pam mada neba koina. Aduna tabada ona taina sat pasi. Akoi yari makai support obidaba. Akoi masen yana badana. Tung dahulu lebih akoi international ki thakta sanaba yaraba international ki medal kaya loba yaraba. Isa sing sida achoba safu pi hai basi ai media ke through the library ba halaman sing sports pu support to giriba sport enthusiast aduga sports pu support piriba CSOs sports pu support piriba clubs voluntary organizations sing na mase very amply oppose over makoi to bigano hai na appeal to boki. Khelo India Women's Wushu League North East Zone Sindhuda ngasi tagel da leiba Sai NCOE MP Holda Khelo India Women's Wushu League North East Zone haudokre. League asi haudokpagi thoramda Lamlai AC gi MLA Khongban Tabam Ibomchana Chief Guest. Ad hoc Committee Manipur gi Chairman Suhel Ahmed na President. Sai NERC gi Regional Director Francis Marwin. YAS Director T Fulen Maitei MCS. Poirei Leimarol Maira Paibi Manipur gi President Ima L Memchobi. Kangla Mai gi President Ima Y Leirik Leima. C2A gi President Ima Purnimasi Amadi Nupi Samas ki President Ima TS Ramani Leimana Guest of Honor oina sarugyaki. Wushu Masanada Arjun Award Panglaba W Sanderani M Bimoljit Y Sanathoi Amadi Puja Kadiansu Special Guest oina sarugyaki. Tha asigi kunmanga fauba pangtokadoriba league asida state mapan gi sanaroi Jamri Henbeda Athoi Ahen Tanaragani. Hagdopagi thoramga mari lenena state asigi sanaroi singna demonstration kaya utki. Khumukcham Zoy Kisan ki sponsor Makhada All Manipur Football Association Sinduna Haukiba August Kundagi Team Taramapana Group Anida Saruk Yarga Sataragliba Khumukcham Inauza Singh Memorial Taramanga Suba Manipur State Leaking asi TSA Bisnupur gi Mini Stadium dangasi Sanakiba Mets Amada Trau FC Kwakaitel Amadi DM Rao Awang Sekmaina goal ani chanaduna draw oikre. Mets asida Trau FC goal ani adu and Jepis Amadi Bisala Mets ki minute kunmathoi Amadi nifuhumdoi chatpada mathang sitna chanki. DM Rao goal anina ngathem Emerson Maitei Amadi Maharabam Karana mathang sitna Mets ki minute kunmari Amadi marfutare chatpada chanki. Ngasi sanakiba atopa Mets amada UKB Churachandpurna Neshu Khuraibu goal ani amada maithiba pikre. Mets asi maipakraba UKB Churachandpur gi goal ani adu Lamtianlan Amadi Saimin Thangna mathang sitna Mets ki minute kunithoi amadi kunmapan chatpada chanki. Mets asida Nesugi amata ngairaba goal na Yuithing na Mets ki minute humdramari chatpada chanki. Tha asigi tara mari dagi kun fauba Maharashtra Pune gi State Reserve Police Force SRPF Group 1 amadi 2 da pangthokpa All India Police Wrestling Cluster Englising aniga kunithoi championship ta sarugyaruraba Manipur Police ki bodybuilder Singh ngarang Imphal thunglakre. Bodybuilder masana asigi oina Jem Y Nilbir na team coach ki luching makhada puna bodybuilder nipa na sarugyaki bakalunina. Manipur Police team gi oina masa-masagi category da puna bronze medal mari lawba ngamkre. Medal lawkraba bodybuilder Singh adudi Jem Bupendro NK na KZ Marfu category da bronze, High CW Kirana KZ Humrat Manga category da bronze, Havildar L Lokendro na KZ Yankai Manga category da bronze amadi Constable P Nandajit na KZ Homfu category da bronze lawrakhi. Competition asida Havildar L Kumarjit Maitai na KZ Marifutara category, Havildar NZ Surchandra na KZ Marfu Manga category amadi Rifleman KH Hemanta amasung Constable KSS Arunjit na KZ Homfu Manga da sarugyaki hairi. Ngasi nong magi oiba ay ngasagi pau pizari.
ngasi Manipurda khwaidagi sabagi chang Celsius dirgi 9.8 oikibaga lunna khwaidagi ingbagi changna Celsius dirgi 13.2 oiki nungshita yawba ising manil ki changna ayukta sada 39 oiki nungthildana sada 94 oiki aroibada maru oiba pa umuka hana thamjari Imphal ki Palace compound da leiba hapta Kangjebung da chathariba sangai kumai pangthokphom gi kha thangba corner da Kangjebung asigi mapan da leiba transformer da electric short circuit oirakpadagi miyam mi painakre Directorate of Economics and Statistics and Department sayat na leiba wafam amada opinion poll pangthoklubagi tamag department asigi deputy director suspend tawkre Ngasi Manipur Sangai Festival Inglising aniga kunithoy gini chadda festival asigi maru aiba venue ama oriba Imphal gi hapta Kangjebungda mapalam amadi lamdam asigi pothok sing yoliba stall singda biyamna yamna pamna poche kaya lainakre Taramathoy suba Sangai Festival gi suruk ama oina ngasi Mauda Cherry Blossom Cum Flower Festival Mauda hodokre lamdam asigi miyamna festival asida sarugya biyu haina appeal tarakre Ha asigi tangtarada Genevada 4th cycle of the Universal Periodic Review UPR gi makada pangthokiba UN Human Rights Council gi mifamda India gi human rights ki fibam review tokre amadi Assam amadi Meghalaya state anigi ngamkhai oriba West Karbi Anglong district da Assam police amadi forest personnel singna nongmai na kapada Meghalaya gi mioi mari lekidre kaya amana asok apan nangkre Ngasigi oina ayas dun sa pizaba Manipuri pau matang asta loijare miding tabir ba khwaipam na magpu khurumsari